ESCO dun famning double irgadi ESCO du chat projare lilong digi famning bami lakchane ba maraina Lilong hangam thabi da leiba SDO office lebak thiba thodok amada ing kumja lisingani sutna kunna mathoigi angan basarukta maina chakhibadegi staff sing matam sangna phamdana leiriba sa athoba matamda prajagi awaba sing ubiduna phamhan biyo haina spark amasung UWO usoipokpi loinana Lilong manungi club organization singna thawalisi SDO Lilong amadi Honorable MLA 30 Lilong AC da memorandum pisinkhra karigumba athuba matangi manungda phamdaba taragadi Thawal district ban tawbagi warep su laure haina club sing asigi thawmi singna media da sumna fondorakli Ming Abdul Qayyum kawe ai se hojik ai karigumba haide social worker haiba tare ai hojik anti social prevention action committee Lilong gi general secretary so eri aduga loina na usoyopi United Welfare Organization sigisu general secretary oina thaupu jana lebi 2021 degi khangodana mahi longpok thokpa degi hariba SEO gi site room khara mai chakre sakhra matung sida aikhoigi haribi aspect amadi UWO sina nattaba Lilong mongi tongan organization haiba tare sigi hangam thabi youth club leiri Lilong gi apun ba United Club Organization leiri hariba organization mayam aduga aikhoigi United Welfare Organization aspect na hariba sakhra basu hariba saktana leiriba mafam sida SEOC phabiu aduga aikoi ngasi Lilong manungda haide satra singna thengnariba aduga parja mayam singna thengnariba wa singasi kokhanbiu aikoi yaragadi nakhoi ne singnariba khudingmakse nakhoi na kana gumba ki akhang leiba taragasu parja aikoi ne score tawjage nakhoi phambi hoina aikoi sahi mari manga si DC Subhas na maroina sangna tare ado magi haktaktegi adum wari sanaraga adum aikoi si hayeng phamalage angchit phamalage aina aikoi chat mamaga unaroga kaidu kandana nongalage tamo koi staff chillagalaga phammani habigi matagum heta adu nongalaga phamdena phamkhidaba eta adu mena lakpasina hojik DC anu mamalae DC anu mamala kwasi anira umla unajare memorandum su umlak sore pijalisi adu DC sida nan SEO su jauna unabasida hana lawkhiba role si lawrak pa haitare aikhoiga DC siga memorandum pisalu matamda unaru kanda oi hoi phamal lage haire phamal lage haibasida makhoine demand khara tore haidi phamgadoriba SEO na phamgadoriba phamdu phamba yaroi toilet jaude room bhajade kari ena haire hairak pagi matungina construction khara wali haire hairak pagi matungina aikhoina kumna khanaraba matungda aikhoigi honorable MLA na adagi angamba mating pangdana ID room adagi toilet si loishalle DC ga kari mating pang sanaraga adu loishabani na aikhoina hairabasina SEO ji phambiru haibaniba adugi matungda su si loishalaba matungda su phammage hayore DC ga SEO sigina phammage hayarga mokhogi staff sing laga silone sengdu abani adu ga tawsanaragi heta aikhoina organization haurakpa kandana heta tawsanaraga kauthon ga adum phamdabineba moina tawrisi moi sanabisi adu aikhoina uji haijeningi sina aikoi parja singsi aduki matik ware mairoi singsi yam ware maramdi SEO ma haibasi yamna maru oi aduna aroi boina koi DC da memorandum pisan jakhre laiba tang manga haitare sibogi manungda karigumba SEO office phamdaba taragadi aikoi Thawal district ban tawraganina aduga amana hainingba mana SEO duna phamning da leiragadi SEO du chat projare lilongdigi phamning ba mi lakchane ba maraina ma SEO shira SEO office sauna lei shira mana phamning diare phamning dradi SEO mayam lei MCS officer mayam lei phamning ma mi ma lakchani phambiyo ba hauji ma example ma pige ba SEO ma seni ma dum phol tawrang jene ba Imphal West ki SEO office tu ka sudruk ma da phammido hauji kam do bono ba aikoi sirigi 100 ta 90% why Imphal West ki hauji Imphal iski hauji phammisi SEO ka ma sama da aidi isana thabuk taw ningdabigini parja sing wahan ningbadigi ni haibadu aina thamoi seng khalleba ada question am jang ningeba sigi SEO sira phammaga na paisa tan ba yadrabra huran ba yadrabra ada thoban da phammaga na paisa si huran ba yadrabra haibisu chingnaba ma yore abi koi ji mangde uriba haitare room se building se masi hoji ka taret leba ka tare si apikpa ka nateba asoba ka nghaktane ba haidi awat pamo phulai tresira wali bhaibo infrastructure haibo mokhoi purakada ba upu kari ama masing dudi mokhoi loina adu ready tawrga leire na mokhoi nei khoida han hairakhrabane ba aduna sira kari gumba awat pamo phulai tre aduna sira phambada kari su thoidokpa
ꯑꯀꯥꯏꯕ ꯂꯩꯇ꯭ꯔꯦ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯑꯦꯖꯤꯑꯣ ꯂꯥꯛꯅꯕꯗꯃꯛꯇ ꯃꯁꯤꯒꯤ ꯁꯣꯁꯤꯌꯦꯜ ꯁꯥꯔꯚꯤꯁ ꯇꯧꯕꯗ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯌꯥꯎꯖꯩ ꯑꯩꯈꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯖꯩ ꯑꯊꯨꯕꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯄꯣꯠꯇꯨꯗ ꯑꯗꯨꯝ ꯃꯈꯣꯏꯅ ꯊꯨꯅ ꯂꯥꯛꯑꯅꯤ ꯍꯥꯏꯕ ꯄꯣꯠꯁꯨ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯈ꯭ꯔꯕ ꯄꯣꯠꯅꯤ ꯑꯗꯨ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟ ꯑꯁꯤꯗ ꯅꯈꯣꯏꯅ ꯊꯨꯅ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒꯗꯤ ꯀꯔꯤ ꯅꯨꯃꯤꯠ ꯂꯥꯛꯀꯗꯕ 15 ꯑꯥꯒꯁ ꯃꯃꯥꯡꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ 15 ꯑꯥꯒꯁꯇ ꯌꯥꯎꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯣ 15 ꯑꯥꯒꯁꯁꯨ ꯍꯧꯈ꯭रे 15 ꯑꯥꯒꯁ ꯃꯇꯨꯡꯗꯁꯨ ꯂꯥꯛꯇ꯭रे ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯁꯥꯟꯅꯕ ꯑꯃ ꯑꯩꯈꯣꯏꯗ ꯌꯥꯎꯏ ꯄ꯭ꯔꯖꯥꯁꯤꯡꯗ ꯁꯥꯟꯅꯕ ꯑꯃ ꯌꯥꯎꯏ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟ ꯑꯁꯤꯗ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯑꯋꯥꯕꯁꯤ ꯈꯤꯇꯪ ꯈꯟꯕꯤꯌꯨ ꯍꯥꯏꯕꯗꯣ ꯃꯈꯣꯏ ꯁ꯭ꯇꯥꯐꯁꯤꯡꯗ ꯑꯗꯒꯤ ꯗꯤꯁꯤꯗ ꯑꯩꯈꯣꯏ ꯍꯥꯏꯈ꯭रे ꯏꯁꯥꯗ ꯎꯅꯈ꯭रे ꯑꯩꯈꯣꯏ ꯎꯅꯈ꯭ꯔ ꯃꯇꯨꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯍꯜꯂꯒꯅꯤ ꯉꯁꯤ ꯅꯣꯡꯁꯤ ꯂꯥꯛꯍꯜꯂꯅꯤ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯒ ꯄꯣꯠꯇꯨ ꯉꯁꯤ ꯅꯣꯡꯁꯤ ꯍꯥꯏꯔꯒ ꯉꯁꯤ ꯆꯍꯤ 4 ꯁꯨꯖꯤꯜꯂꯦ ꯂꯥꯛꯇ꯭ꯔꯤꯁꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯍꯥꯏꯈꯤꯕ ꯑꯗꯨꯃꯥꯏꯅ ꯇꯥꯔꯤꯛ 5ꯒꯤ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏ ꯁꯄꯣꯔꯠ ꯇꯧꯔꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯍꯤꯡꯕ ꯉꯝꯃꯔꯣꯏ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯦꯖꯤꯑꯣ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏ ꯊꯥꯖꯕ ꯁꯨꯡꯂꯩ ꯂꯩꯇ꯭रे ꯃꯐꯝꯁꯤꯗ ꯑꯗꯨꯕꯨ ꯀꯩꯒꯨꯝꯕ ꯃꯣꯏꯅ ꯂꯥꯛꯄꯁꯨ ꯑꯇꯣꯞꯄ ꯑꯦꯖꯤꯑꯣ ꯂꯥꯛꯄ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯥ ꯂꯥꯛꯅꯤꯡꯗꯁꯨ ꯑꯇꯣꯞꯄ ꯑꯦꯖꯤꯑꯣ ꯁꯤꯟꯕꯤꯔꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯁꯇꯥꯞ ꯑꯣꯏꯔꯁꯨ ꯑꯇꯣꯞꯄ ꯑꯁꯇꯥꯞ ꯁꯤꯟꯕꯤꯔꯒ ꯃꯐꯝꯗ ꯂꯥꯛꯄ ꯌꯥꯏ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯦꯖꯤꯑꯣꯗ ꯊꯧꯕꯥꯜ ꯆꯠꯄ ꯉꯝꯗꯕ ꯃꯌꯥꯝ ꯌꯥꯎꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯑꯣꯏ ꯑꯗꯨ ꯃꯐꯝꯁꯤꯗ ꯑꯣꯏꯇꯥꯔꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯣꯏ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯑꯊꯨꯕꯗ ꯂꯥꯛꯄꯤꯌꯨ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯊꯝꯖꯕ ꯄꯣꯠꯁꯦ ꯑꯗꯨ ꯄꯣꯠꯇꯣ ꯃꯈꯣꯏꯅ ꯅꯦꯒ꯭ꯂꯦꯛ ꯁꯥꯟꯅꯩ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯥꯔꯤꯛ 5 ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏ ꯁꯄꯣꯔꯠ ꯇꯧꯔꯦ ꯑꯩꯈꯣꯏ ꯁꯦꯡꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ngasi club organization mayamna several times approach tawre makhoi do unajare approach tawre makhoi nu commitment pire club organization singna makhoi na haibi rakpa makhoi na hairapa adugi matungina honorable huji present MLA lilongi Muhammad Abdul Alhaj Muhammad Abdul Nasir gatana jaraga madugi makhoi gi infrastructure madugi aduga toilet na singba khudong chada basing du huji sem saraga toilet tu huji sijanare adu hairiba SEO office की ममांगदा तुंगा लेरिबा ऑफिस सी SCC की सब डिप्टी कलेक्टर की ऑफिस ने सब कलेक्टर की ऑफिस से SEO SCC की ऑफिस से रूम हाई ngसागी सेक्रेटरी जो पनबिखरे का अचौबा का तरी ने तरी सिदा SCC अमसुंग SCC की स्टाफ अमसुंग SEO की स्टाफ मसी पुन्ना सिदा अदुम चल्ली अदुगा थौबानदा DC complex ta leiriba SCC amsung STOC madu DC ki manak oijabai wani aduga aikoina sum chachaba ujaba matamda maduga kasu makoina ujik leiriba duga kasu khena leite toilet ta yengaga su infrastructure da orabsu leram da badu ujik leire makoina su ada seasonary madugi shift tauki badu sida puraga adum thamba adum sab o thabo wani adum makasa thaba jai kari maram bino masi aina lojabada masigi misunderstanding si karigi SEO amsung SCC magi staff sing masi misunderstanding lei basi masi karigi no ai masi khan bada ai kari unfortunately aingon dalai aduna DC da several times hai jare DC na mahangna SEO sina amsung SCC gi staff sing sina hai bada mana sum yengda lei bidi basi kari marang bino masi akhoi yamna nuaite aduna hai diba ujik kano tentative kano ama pire प्रजामियाम से की खुदों चादबा अवाबा मयाम से कोंग नबी दमक्ता अदोरदि मखोइना आइखोइना हाई बाय प्रोस्टो बदि याद्रगदि मखा ताबा स्टन स्टाइप अदि लाकदरबा सेप्टेम्बर की तांग 5 फबगी मनुंग दा करिगुंबा लाक्तबा तारबदि स्टन स्टाइप अमा सोइदन संचल अनि हाइदुना मखोइद मेमोरेंडम पीखरे अल्टीमेटन पीखरे नेग्लेक्ट तब तारबदि मदो अखोइ प्रजामियाम ना सपोर्ट तौरगा मसि मखन मखा ओइबगी सन साइड अमा चथरकनी मसिगी छि चथरपसे प्रजामियाम दो बु लानना खनबिगनु ओन दि रेस्पेक्टेड DC डिप्टी कमिश्नर ऑफ थौबाना याना अथोबा मतमदा स्टाफ सिंग सिदा शिफ्ट होनबिरो ओ हाइजरी